ngasi jing radio na nungsibiduna ai kaisu khangjadra aibu ai ba unabiduna wari wataga saba phangjabasi yam nungaire ngasi akhoi unajaba lakcharibasi akhoi lamdam sigi matam sangna teaching profession da laibiramduna mahairoi kaya sembada achauba thodang punchi chupagi oina kathokpiduna lakhraba duga loisilakpada zonal education officer hariba JDO gi famsidagi retire taubirakuna thabakdagi pothaduna leibiraba kai khunajariba ningoina hangatjarabada nimai pukramba ojaga unajabagi paudamni koina ngasi chingching radio kaksinga madi lausing mera broadcast hariba channel ani sigi maikaidagi si ojaga unabagi tanjasi koi laujabani ahan mamuktada ojabu ikai khumna boche bagalone na yengbiriba madi tabiriba pumnakpu taram nokchari kai hojik ahan bada ojadagi khangdening basi ojagi ming leifam amadi hojik phawbada ojai sagi haksangi phibamsu phanadi leibiri adumoin mak chahi kaya subirabage aduga imung manungi oba family gi oba background silinau kaya obirabano kamai to bono habdu tentang namtang merik jumna thambina ba hangachari ai imingki pukrambam nimai ani kawi rayasi lai tonggoda akhoi pukrambam nimai rum chapani aduda aine lari ir matamda akhoi manipurda akhoi maitei simayang marong hapchandaba amam tawdoga lakpadagi mingji pukrambam chiri pukrambam nimai sing hairamdagi haidadana nimai pukramba haina ai pen name oina lai even mingonam chakre hoji aina iba lai singti lai ma tok sukre ayamba ai bagi mingji nimai pukramba ni chakre ayase akhoi pokpa panthogi mingji pukrambam brodon sing kawi ade ima gi mingna pukrambam ongbi basanti debi kawi koi pabung asina ai mal pokpa macha sindagi aina nipalna aina ahanni nupi mari nipa manga pokpan punna mapan tare pun mapan aduga amal lagi do nupi amal lagi tre hai adu thagre taran nupi tara nipa manga adu hojik akhona jana pabung wasina la matam di isai tauba pung yei bese saba yam pamna me aduna akhoi pabung wasina masak naiba isai sakpa isai hanba mam chali maji thainagi school da class 2 bau tamawbani aduna akhoi ji lai tamanna hona ba ada akhoi ima si basanti si masak phaje madi jagoi ga tawna radha bau sai hai koi krishna koi gi ras la tawbada ada koi pabung chani isai tawbanina akoi gi ibubo ima poi basi pungyei ba oja ahanni ojani aduna matamadu di isai numai taw kamu ji pamna koi pabung da lai pajani adwana matamada koi pabung chi macha matom da ju popanina akoi gi masih mayamsina ada ahla mansing ma lun toba ada lai class 2 bau tom atamda wajana phuyen to de ubok sina isabu swai phur lai to lo han to ni jani swai hai banta pada admana akhoi ji lai tom atamda akhoi ji yam section na chene akhoi lai pa matamda important khanba khar ha pya khalre to basi yade ba nangna padawdu hangadeng hai khungamura akoi ngamoye ado ka loin pau loin pathoka jonglen tawna ma sa ga yi angang we da hon lai si haude loi pau ji loin pa si tawle ba ado metric se su ado PUC tamba su
ꯑꯗꯩ BA ꯇꯝꯕꯗꯁꯨ ꯑꯗꯩ MA ꯇꯝꯕ ꯐꯥꯎꯕ ꯑꯩ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯤꯕ ꯄꯥꯔꯥꯃꯤꯇꯔ ꯂꯣꯏ ꯄꯥꯊꯣꯛꯑꯦ ꯀꯣꯚꯔ ꯇꯧꯅ ꯀꯣꯚꯔ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩ ꯃꯦꯇ꯭ꯔꯤꯛꯇ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯄꯥꯁ ꯇꯧꯏ ISCꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯄꯥꯁ ꯇꯧꯏ BACꯗ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯣꯅꯔꯁ ꯐꯪꯉꯤ MAꯗꯁꯨ ꯑꯩ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯐꯪꯉꯤ ꯄꯩꯈꯥꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯏ ꯄꯥꯔꯕꯅꯤꯅ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯑꯗ ꯑꯩꯅ ꯈꯟꯕꯁꯤ ꯀꯔꯝꯕ ꯀꯣꯏꯁꯟ 5 ꯈꯜꯂꯒ 6 ꯈꯜꯂꯒ ꯅꯝꯕꯔ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯪꯒꯗꯒꯦ ꯈꯔ ꯌꯥꯝꯅ ꯅꯤꯡꯁꯤꯡꯒꯗꯧꯕꯗꯨ ꯀꯔꯤꯅꯣꯗꯣ ꯈꯜꯂꯒ ꯇꯧꯕꯅꯤ ꯑꯗ ꯑꯩꯒꯤꯗꯤ ꯄꯩꯈꯥꯗ ꯀꯣꯏꯁꯟꯁꯤ ꯌꯥꯎꯔꯛꯇꯕ ꯂꯩꯇ꯭ꯔꯦ ꯉꯁꯥꯏ ꯄꯨꯂꯞ ꯄꯥꯈ꯭ꯔꯕꯅꯤꯅ ꯄꯥꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ MAꯗꯁꯨ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀ꯭ꯔꯦꯗꯤꯠꯅꯤ ꯄꯥꯕꯨꯡꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯑꯗꯒꯤ ꯗꯥꯛꯇꯔ ꯇꯝꯕꯁꯨ ꯅꯨꯡꯉꯥꯏ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕꯁꯨ ꯅꯨꯡꯉꯥꯏ ꯂꯥꯏꯅꯥ ꯑꯩꯁꯤ ꯍꯩꯅꯗꯦꯗꯅ ꯀꯥꯟꯊꯣꯛꯄ ꯌꯥꯗꯕ ꯂꯣꯏ ꯍꯩꯇꯥꯕ ꯑꯁꯤ ꯇꯥꯏꯞꯇ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯐꯅ ꯍꯧꯔꯛꯄꯅꯦꯅ ꯂꯧꯏ ꯑꯗꯨꯅ ꯑꯩꯁꯤ ꯑꯩꯅ BSc ꯄꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯀꯩꯅꯣꯁꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯀꯛꯆꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯇꯨꯡꯗ ꯑꯗꯩꯗꯤ BScꯁꯤ ꯄꯥꯁ ꯇꯧꯔ ꯃꯇꯨꯡꯗ DT ꯄꯥꯁ ꯇꯧꯔꯦ ꯑꯗꯒꯤ ꯑꯩ ꯂꯥꯛꯄ ꯃꯇꯨꯡꯗ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯩ ꯂꯥꯛꯄ ꯃꯇꯨꯡꯗ ꯂꯩꯔꯤ ꯃꯇꯝꯗ ꯍꯥꯟꯅ ꯑꯦꯗꯦꯠ ꯑꯣꯏꯔꯝꯕꯗꯒꯤ ꯒꯣꯔꯃꯦꯟ ꯂꯧꯁꯤꯟꯗꯅ ꯑꯩ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯖꯥ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯛꯆꯤꯡ ꯃꯈꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯦ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯑꯗꯩ ꯀꯛꯆꯤꯡ ꯒꯥꯔꯜꯁ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯄꯨꯔꯝꯃꯦ ꯑꯗꯒꯤ ꯃꯇꯨꯡꯗ ꯑꯩ ꯈꯣꯡꯖꯣꯝ ꯏꯔꯕꯦꯀꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯦꯗ ꯃꯥꯁꯇꯔ ꯄꯨꯏ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯀꯩꯅꯣꯗ ꯊꯥꯕꯅꯤ MAꯁꯤ ꯊꯥꯕꯅꯦꯕ ꯄ꯭ꯔꯥꯏꯚꯦꯠ ꯊꯥꯕꯅꯤ ꯑꯗꯨꯗꯤ ꯑꯩ MAꯁꯤ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯐꯥꯎꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ JITO ꯃꯌꯥꯝ ꯈꯜꯂꯛꯄꯗ ꯑꯩꯁꯤ ꯌꯥꯎꯗꯅ ꯑꯩ ꯆꯥꯟꯗꯦꯜꯗ ꯖꯣꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯆꯠꯂꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩ ꯃꯗꯨ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯒ ꯄꯣꯊꯥꯕꯅꯤ ꯆꯥꯟꯗꯦꯜꯗ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯀꯩꯅꯣ ꯀꯛꯆꯤꯡꯁꯤꯗꯤ ꯃꯍꯧꯁꯥꯅ ꯆꯤꯡꯃꯤ ꯃꯌꯥꯝꯒꯤ ꯈꯣꯡꯗꯥꯐꯝ ꯇꯧꯕ ꯑꯗꯩ ꯈꯨꯟꯖꯥ 23 ꯀꯩꯊꯦꯜꯁꯤ ꯇꯧꯕꯅꯤꯅ ꯑꯌꯥꯝꯕ ꯎꯅꯔꯤꯕ ꯅꯤꯡꯊꯧ ꯑꯗꯒꯤ ꯃꯣꯔꯦꯗ ꯂꯩꯔꯝꯕ ꯆꯥꯟꯗꯦꯜꯗ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯕ ꯀꯛꯆꯤꯡꯒ ꯂꯣꯏꯅ ꯇꯣꯔꯣꯛ ꯈꯔꯥꯅ ꯇꯧꯕꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯑꯗꯨꯅ ꯃꯣꯏꯅ ꯑꯩꯁꯦ ꯃꯣꯏ ꯃꯤꯔꯣꯝ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯣꯏ ꯂꯝꯕꯤ ꯁ꯭ꯀꯨꯜ ꯌꯦꯡꯁꯤꯟꯕ ꯆꯠꯄ ꯚꯤꯂꯦꯖ ꯂꯤꯗꯔ ꯎꯅꯕ ꯄꯥꯕ꯭ꯂꯤꯛ ꯀꯟꯇꯦꯛ ꯌꯥꯝ ꯇꯧꯕꯁꯤꯅ ꯃꯣꯏꯅ ꯌꯥꯝ ꯊꯥꯒꯠꯄꯤ ꯑꯗꯨ ꯃꯣꯏꯅ ꯍꯥꯏ ꯑꯣꯖꯥꯒꯨꯝꯕ JITO ꯑꯃ ꯆꯥꯟꯗꯦꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯅꯪꯁꯤ ꯌꯥꯝ ꯐꯕ JITOꯅꯤ ꯀꯥꯏꯅ ꯊꯥꯒꯠꯄꯤꯌꯦꯕ ꯅꯨꯡꯁꯤꯕꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯔꯤꯇꯥꯌꯔ ꯇꯧꯔꯦ ꯔꯤꯇꯥꯌꯔ ꯇꯧꯔ ꯃꯇꯝꯁꯤꯗ ꯄꯥꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁꯔꯣꯝ ꯆꯪꯉꯦ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄ ꯀꯣꯂꯦꯖ ꯂꯤꯡꯈꯠꯄ ꯑꯗꯒꯤ ꯔꯥꯏꯇꯔꯁ ꯍꯩꯕꯁꯤꯡꯒꯤ ꯃꯔꯨꯞ ꯂꯤꯡꯈꯠꯄ ꯑꯗꯩ ꯄꯦꯟꯁꯤꯅꯔ ꯃꯌꯥꯝꯒꯤ ꯂꯤꯡꯈꯠꯄ ꯑꯗꯨ ꯍꯧꯖꯤꯛꯃꯛꯁꯤ ꯑꯩ ꯏꯁꯥꯃꯛꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯦꯟꯁꯤꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯋꯥꯔꯛ ꯇꯧꯔꯤ ꯑꯗꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯦꯟꯁꯤꯅꯔ ꯌꯨꯅꯤꯌꯟꯒꯤ ꯑꯩ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯔꯝꯃꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯁꯤ ꯁꯣꯟꯊꯔꯕꯅꯤꯅ ꯄꯥꯡꯒꯜꯁꯦ ꯋꯥꯠꯂꯕꯅꯤꯅ ꯑꯩ ꯇꯣꯛꯑꯦ ꯃꯈꯣꯏꯅ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯏꯁꯥꯒꯤ ꯆꯍꯤꯗꯤ ꯑꯣꯖꯥꯕꯨ ꯑꯩ ꯏꯁꯥꯒꯤ ꯆꯍꯤꯁꯤ ꯍꯧꯖꯤꯛ 1939ꯗ ꯄꯣꯛꯄꯅꯦꯕ ꯑꯗꯨꯅ ꯆꯍꯤ 35 34 ꯇꯥꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ 34 ꯇꯥꯡꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯑꯗꯨ ꯆꯍꯤꯁꯤ ꯌꯥꯝꯁꯤꯜꯂꯦ ꯄꯥꯡꯒꯜꯁꯤ ꯈꯔ ꯁꯣꯟꯊꯔꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯌꯥꯝꯃꯛꯄꯅ ꯊꯕꯛꯇꯤ ꯋꯥꯅ ꯁꯨꯔꯛꯇꯕꯅꯤꯅ ꯃꯌꯥꯝꯅ ꯁꯛꯁꯤ ꯌꯦꯡꯉꯒ ꯅꯧꯅ ꯎꯏ ꯇꯧꯋꯦꯅ ꯍꯥꯏꯕꯤ ꯑꯗꯨꯒ ꯊꯕꯛꯄꯨꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯂꯧ ꯈꯣꯏꯍꯟꯗꯦ ꯑꯗꯒꯤ ꯁꯝꯄꯣꯠ ꯈꯣꯏꯍꯟꯗꯦ ꯑꯗꯒꯤ ꯂꯧ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯗꯦ ꯆꯤꯡ ꯌꯥꯝ ꯆꯠꯍꯟꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯄꯅꯤꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ ꯊꯣꯏꯅ ꯌꯥꯝꯅ ꯑꯁꯣꯛꯄ ꯂꯩꯇꯦ ꯁꯒꯣꯜ ꯃꯨꯔꯇꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯒꯤ ꯄꯦꯔꯤꯠꯇꯒꯤ ꯍꯧꯕꯤꯔꯦ ꯍꯥꯏꯔꯒ ꯔꯤꯇꯥꯌꯔ ꯇꯧꯔꯛꯄ ꯖꯣꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯔꯤꯇꯥꯌꯔ ꯇꯧꯕꯤꯔꯛꯄꯒꯤ ꯁꯝꯂꯞꯄ ꯇꯥꯡꯀꯛ ꯑꯃ ꯊꯝꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝꯗ ꯅꯛꯏ ꯍꯥꯏꯖꯔꯒꯁꯨ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯁꯤ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ
ꯁꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯤꯡ ꯍꯦꯛ ꯊꯥꯕꯁꯤ ꯁꯔꯀꯥꯔꯒꯤ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯃꯥꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯌꯥ ꯆꯠꯅꯔꯛꯇꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯂꯝꯗꯝꯗꯨꯒꯤ ꯂꯩꯕꯤꯔꯝꯃꯤꯕ ꯆꯤꯡꯃꯤ ꯄ꯭ꯔꯖꯥ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯏꯁꯥꯅꯁꯨ ꯌꯥꯝꯅ ꯋꯤꯂꯤꯡꯂꯤ ꯇꯧꯕꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯕꯤꯔꯝꯕ ꯃꯌꯥꯝꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯋꯥꯔꯤꯒ ꯇꯝꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯆꯥꯡꯁꯤ ꯇꯣꯉꯥꯟꯕ ꯐꯦꯁꯟ ꯑꯃꯗ ꯂꯥꯛꯈꯤꯕꯒꯨꯝ ꯇꯧꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯤ ꯍꯧꯖꯤꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯃꯁꯤꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯤ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯗꯥꯏꯚꯔꯠ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯉꯁꯥꯏ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯖꯥꯅ ꯁꯦꯂꯦꯕꯁ ꯀꯣꯚꯔ ꯇꯧꯅꯅꯕ ꯁ꯭ꯇꯗꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯄꯣꯛꯄ ꯄꯥꯕꯨꯡ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕꯁꯤ ꯄꯥꯕꯨꯡꯁꯤ ꯔꯇꯟ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯕꯥꯖꯤꯗꯨꯃꯛꯅ ꯁꯦꯟꯅꯕꯤꯔꯦ ꯍꯥꯏꯔꯒ ꯏꯝꯄꯣꯔꯇꯦꯟ ꯄꯤꯔꯛꯄ ꯑꯗꯨ ꯈꯛꯇ ꯄꯥꯔꯕꯗꯤ ꯁꯣꯏꯔꯦ ꯇꯉꯥꯏ ꯐꯗꯅ ꯏꯝꯄꯣꯔꯇꯦꯟꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛꯇꯨꯃꯗ ꯌꯥꯎꯔꯤꯕ ꯁꯤ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯆꯤꯊꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯄꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯕꯤꯔꯒ ꯁꯦꯟꯅꯕꯤꯕꯗꯣ ꯃꯗꯨꯃꯛ ꯌꯥꯝꯅ ꯐꯕ ꯑꯗꯨꯝꯕ ꯃꯦꯊꯠ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯏꯆꯥ ꯂꯥꯏꯔꯤꯛ ꯐꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯌꯦꯡ ꯃꯤꯉꯣꯟꯗꯒꯤ ꯇꯥꯗꯅꯕ ꯃꯥꯅ ꯈꯔ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯕ ꯌꯥꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯒꯥꯔꯖꯤꯌꯟꯁꯤꯡꯗꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯗꯁꯨ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯅꯤꯡꯕ ꯋꯥꯈꯜꯂꯣꯟ ꯑꯃꯇꯪ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯁꯦ ꯃꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯗꯥꯏꯚꯔꯠ ꯇꯧꯕ ꯌꯥꯕꯒꯤ ꯂꯝꯕꯦꯜꯁꯤ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯑꯩꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯁꯨꯡꯆꯠ ꯆꯠꯂꯛꯇꯦ ꯇꯝꯕꯤꯔꯛꯇꯦꯕ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯍꯧꯔꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯃꯇꯝ ꯑꯃꯗ ꯀꯛꯆꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯕꯤꯖꯣꯏꯁꯤꯅ ꯑꯩꯈꯣꯏ ꯑꯪꯀ ꯇꯥꯛꯄꯤꯌꯦꯕ ꯑꯣꯖꯥ ꯕꯤꯖꯣꯏꯁꯤꯅ ꯑꯪꯀ ꯈꯣꯠꯂꯝꯗꯥꯏ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇ ꯈꯣꯠꯂꯤꯕ ꯑꯈꯣꯠꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤ ꯍꯥꯏꯅ ꯄꯤꯊꯣꯛꯏꯗꯣ ꯃꯗꯨ ꯌꯦꯡꯉꯒ ꯃꯥꯅ ꯈꯣꯠꯂꯦ ꯑꯗꯩ ꯑꯩꯁꯨ ꯈꯜꯂꯦꯕ ꯇꯦꯛꯁꯕꯨꯛꯁꯤꯡꯗ ꯍꯥꯟꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯈꯣꯠꯄ ꯄꯤꯊꯣꯛꯏꯁꯤ ꯌꯦꯡꯉꯒ ꯈꯣꯠꯂꯒꯗꯤ ꯑꯩꯈꯣꯏ ꯑꯪꯀꯁꯤ ꯂꯣꯏ ꯈꯣꯠꯄ ꯉꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯃꯁꯤ ꯋꯥꯈꯜꯁꯦ ꯑꯩ ꯈꯪꯉꯛꯄꯗꯒꯤ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯁꯨꯡꯇꯝ ꯇꯝꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗ ꯑꯩ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯂꯥꯛꯄꯁꯤ ꯀꯔꯤ ꯇꯝꯕꯤꯗꯣꯏꯅꯣ ꯀꯔꯝꯍꯥꯏꯅ ꯇꯝꯕꯤꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯕ ꯑꯗꯨ ꯈꯪꯗꯦ ꯈꯪꯗꯅ ꯇꯝꯕꯤꯈꯤꯕꯅꯤ ꯑꯗꯨꯅ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯈꯔ ꯀꯟꯅ ꯍꯣꯠꯅꯕ ꯑꯣꯖꯥꯁꯤꯡꯅ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯃꯇꯝꯗ ꯇꯥꯛꯄꯤꯔꯤꯕ ꯌꯨꯝꯗ ꯍꯜꯂꯒ ꯑꯩꯈꯣꯏꯅ ꯍꯣꯝ ꯇꯥꯛꯁ ꯈꯪꯗꯦ ꯀꯔꯤ ꯈꯔ ꯇꯧꯔꯤꯁꯤ ꯐꯖꯅ ꯄꯥꯔꯒꯗꯤ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯑꯣꯖꯥꯅ ꯍꯪꯉꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥꯗ ꯇꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯦ ꯁꯕꯖꯦꯛ ꯑꯣꯏꯅ ꯄꯩꯁꯥꯁꯤ ꯂꯧꯔꯦꯕ ꯑꯗꯨ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯃꯁꯤ ꯉꯝꯗꯦꯕ ꯑꯗꯨ ꯃꯁꯤ ꯑꯩꯗꯤ ꯇ꯭ꯌꯨꯁꯟꯒꯤ ꯊꯕꯛꯁꯤꯗꯤ ꯈꯔ ꯇꯧꯊꯣꯛꯄ ꯐꯕ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯍꯟꯗꯅꯕ ꯃꯣꯏ ꯋꯤꯛ ꯑꯣꯏꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯁꯄꯦꯁꯦꯜ ꯀ꯭ꯂꯥꯁ ꯇꯧꯔꯒ ꯇꯝꯕꯤꯕ ꯌꯥꯎꯔꯝꯃꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯏꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯛꯂꯛꯈꯤꯕ 1986ꯒꯤ ꯄꯔꯤꯈꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯣꯟ ꯏꯗꯨꯀꯦꯁꯟꯒꯥꯏꯁꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯗ ꯇꯝꯕꯤꯕ ꯐꯥꯎ ꯆꯠꯂꯝꯃꯤꯕ ꯈꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯝꯕꯤꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ 2000 2020 ꯑꯃꯁꯨ ꯂꯥꯛꯑꯦ 2020 ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯤ ꯃꯔꯣꯟꯗ ꯇꯝꯕꯤꯕ ꯌꯥꯗꯦ ꯃꯦꯗꯤꯌꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟ ꯁꯨड ꯕꯤ ꯏꯟ ꯃꯗꯔ ꯇꯪ ꯃꯃꯥꯔꯣꯟꯗ ꯅꯠꯇꯅ ꯃꯤ ꯃꯔꯣꯟꯗ ꯍꯜꯂꯒ ꯈꯪꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯃꯗꯔ ꯇꯪꯗ ꯃꯃꯥꯔꯣꯟꯗ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯒꯗꯧꯅꯤ ꯄꯔꯤꯈꯥꯒꯤ ꯑꯦꯛꯖꯥꯝꯁꯟꯒꯤ ꯃꯥꯒꯤ ꯃꯦꯗꯤꯌꯝ ꯏꯟꯁꯇ꯭ꯔꯛꯁꯟ ꯏꯪꯂꯤꯁ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯈꯪꯅꯅꯕ ꯃꯣꯏꯗ ꯏꯟꯇꯔꯅꯦꯂꯥꯏꯖ ꯇꯧꯅꯕ ꯃꯔꯝ ꯊꯤꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯔꯣꯝꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯤ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ
2020ꯒꯤ 2020ꯒꯤ ꯑꯗꯨꯒ ꯏꯗꯨꯀꯦꯁꯟ NAPC ꯆꯠꯅꯕ ꯍꯧꯔꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯨ ꯃꯁꯣꯝꯗ ꯈꯔ ꯑꯉꯥꯡꯁꯤꯡ ꯇꯧꯕꯤꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯕ ꯇ꯭ꯌꯨꯁꯟ ꯊꯕꯛꯁꯤ ꯈꯔ ꯍꯟꯊꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛꯇꯗꯤ IAS ꯊꯥꯅꯕ IPS ꯊꯥꯅꯕ ꯃꯈꯜ ꯃꯊꯦꯜ ꯇꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯣꯆꯤꯡꯁꯤ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯅ ꯗꯤꯐ꯭ꯔꯦꯟ ꯂꯦꯚꯦꯜ ꯑꯃꯗ ꯂꯦꯚꯦꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯇꯝꯃꯤꯕꯁꯤꯡꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯛꯃꯟꯕ ꯇ꯭ꯌꯨꯁꯟꯒꯤ ꯀꯜꯆꯔꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯒꯤ ꯊꯕꯛꯁꯤ ꯈꯤꯇꯪꯗꯤ ꯅꯦꯝꯊꯕ ꯍꯟꯊꯕ ꯗꯔꯀꯥꯔ ꯑꯣꯏ ꯇꯥꯛꯄꯤꯕꯅꯤ ꯑꯣꯖꯥꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯕꯤꯔꯣꯝꯗ ꯈꯤꯇꯪꯃꯨꯛ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯁꯤ 이한 ꯍꯥꯟꯕꯗ ꯀꯛꯆꯤꯡꯗ 이한 ꯍꯥꯟꯕ ꯍꯤꯟꯗꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯤꯟꯗꯤꯁꯤ ꯇꯝꯃꯦꯕ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯅꯨꯡꯗꯥꯡꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯏꯝꯐꯥꯜꯗꯒꯤ ꯑꯣꯖꯥ ꯒꯨꯅꯥꯙꯔ ꯁꯔꯃ ꯑꯗꯨꯝ ꯂꯥꯛꯄꯤꯔꯝꯃꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯇꯝꯕꯤꯕꯅꯤ ꯑꯗꯩ ꯀꯛꯆꯤꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯥꯁꯇ꯭ꯔ ꯚꯥꯁꯥ ꯄꯔꯃꯩꯛ ꯄ꯭ꯔꯕꯦꯁ ꯄꯔꯤꯆꯩ ꯔꯥꯁꯇ꯭ꯔ ꯚꯥꯁꯥ ꯀꯣꯚꯤꯠ ꯐꯥꯎꯁꯦ ꯑꯗꯩ ꯀꯣꯚꯤꯠ ꯀꯛꯆꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯄꯥꯁ ꯇꯧꯕ ꯃꯅꯨꯡꯗ ꯑꯩꯁꯦ ꯑꯃꯅꯤ ꯑꯗꯨꯒ ꯍꯤꯟꯗꯤꯗꯨꯁꯨ ꯌꯥꯝ ꯐꯗꯅ ꯑꯩꯁꯦ ꯔꯥꯁꯇ꯭ꯔ ꯚꯥꯁꯥ ꯄꯔꯤꯆꯩ ꯊꯥ ꯃꯇꯝꯗꯗꯤ ꯋꯥꯔꯙꯥꯒꯤ ꯄꯩꯈꯥꯗ ꯑꯩ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯁꯥꯝ ꯑꯅꯤꯃꯛꯀꯤ ꯐꯥꯔꯁ ꯇꯥꯗꯅ ꯑꯩ ꯃꯗꯨ ꯁꯕꯖꯦꯛ ꯐꯥꯎ ꯐꯪꯈꯤ ꯑꯦꯋꯥꯔꯗ ꯐꯥꯎ ꯐꯪꯈꯤ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯑꯗ ꯍꯤꯟꯗꯤꯁꯤ ꯇꯝꯃꯨꯕꯗꯒꯤ ꯃꯥ ꯂꯤꯇꯔꯦꯆꯔ ꯉꯥꯛꯇ ꯇꯝꯕꯅꯤꯅ ꯁꯩꯔꯦꯡ ꯀꯔꯝꯍꯥꯏꯅ ꯏꯅꯤ ꯋꯥꯔꯤ ꯀꯔꯝꯍꯥꯏꯅ ꯏꯅꯤ ꯎꯄꯟꯌꯥꯁ ꯀꯔꯝꯍꯥꯏꯅ ꯏꯅꯤ ꯑꯗꯒꯤ ꯅꯥꯇꯛ ꯀꯔꯝꯍꯥꯏꯅ ꯂꯦꯡꯒꯅꯤ ꯍꯥꯏꯅꯆꯤꯡꯕ ꯑꯀꯨꯞꯄ ꯃꯥꯒꯤ ꯃꯆꯥꯛ ꯃꯌꯥꯝꯗꯣ ꯏꯂꯤꯃꯦꯟꯁ ꯃꯌꯥꯝꯗꯣ ꯐꯖꯅ ꯇꯝꯕꯤꯑꯕ ꯑꯗ ꯑꯩꯈꯣꯏꯗ काव्य खंड काव्य महाकाव्य नाटक उपन्यास कहानी सिंचिंग लोन तमामनिना लिटरेचर की अपाम से मदे होने पोपा होग्रे अने कचिंग हाई स्कूल से एम ई स्कूल हाई कचिंग हाई स्कूल वन नंबर की दमक संघाई पात्र लेरमन वायम स्कूल लेबा स्वाय लेरमन असे लेइ मतमदा कोई मैगजीन फोंग मतमदा सैरें अमा याना हापी मणिपुर लेकोन कौबम हापी सुमाइना वादु अहाब सैरें सुमाइन तौना अदि कचिंग हाई स्कूल जी कोई हुजिक लेबा तुनांगसे होंगे तमसे मसे कोई क्लास 10 थागी मफम से थागी ने कोसे अदु मतुंग दैजे इसे अइना लाइफ तम तमना दें कोले तमे तमदे दें कोले इ तोइबा वाई मचा इबा अमो तौबा अदि एसे इबदसु अदुम कम्पिटिशन अम यावी सेकेंड ताबा प्राइज फंगसु यावी सुमाइन तौना इना ओजा ओरबा मतुंगदा कचिंग हाई स्कूल ओजा ओरबा मतुंगदा वही छात्र छात्री मियामसिना सरस्वती पूजा गुंबा दुर्गा पूजा गुंबदा मोय लीला साननिंगी लीला इबिउ कॉपी अन तौला पेना वानी प्ले मसाम सागी इबा होगी अदि मतुंगददी ड्रामा इबा होरे वारी मचा इबा होरे सैरें इबा होरे अदि कायबे बाबा आई इबा होरे अदगी लांगवेलो स्कूलदा आई एमसो चप मतमददी आई लाइसिंग फोंबा होरे हाइतार अदि मतुंगदा अमोना कचिंगदा ओए अदगी मतमदा राइटर्स एसोसिएशन कचिंग 1972 दा कोई मैट्रिक पास तौबसी 1957 1957 मैट्रिक पास तौबन कोई पोक्तंगै मोय पो मेरो 1957 अदगी 1972 योग मतमददी एजी ओजा ओइना पत्र लेरमिना इन मतमसे लाइक फोंबा होरे आई याना लाइक रुकमनि होरोन से फोंजे 1974 द फोंग अदि साइ मै लेरेगा वाई मचाइ लाइक फोंगी अदगी सैरें फोंगी अदि हुजिकु आइगी नमथोप लेबा उपन्यास हंदोपा उपन्यास मा पेस लेरे कामतन फोंगनी ड्रामा आई बलै फोंदो बलै अदु ड्रामा मसा खदे आई फोंगे मैति चनु प्रभावती का फोंगे असिन चिंबा आई लिटरेचर की राइटर्स एसोसिएशन कचिंग की आई प्रेसिडेंट ओइरी याम नगाजरे मसी अजे कोई
ꯀꯛꯆꯤꯡꯗ ꯑꯁꯨꯃꯥꯏꯅ ꯆꯤꯡ ꯔꯦꯗꯤꯑꯣ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯐꯝ ꯑꯇꯩ ꯂꯩꯔꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯄꯨꯗꯨꯅ ꯑꯩꯒꯤ ꯗ꯭ꯔꯃꯥ ꯃꯆꯥ ꯁꯥꯟꯅꯔꯨꯕ ꯑꯗꯨ ꯎꯠꯂꯨꯕ ꯑꯗꯨ ꯁꯟꯗꯣꯛꯄ ꯁꯤ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯣꯏꯁꯨ ꯄꯩꯁꯥꯁꯨ ꯄꯤꯕꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 95ꯒꯤ ꯄꯨꯡꯈꯥꯏꯒꯤ ꯌꯥꯏꯒ ꯑꯗꯨ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄ ꯑꯃ ꯇꯧꯕ ꯃꯌꯥꯝꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯦꯡꯀꯔꯦꯖꯃꯦꯟ ꯇꯧꯔꯝꯃꯦ ꯃꯗꯨꯒꯤꯗꯨꯁꯨ ꯑꯩ ꯏꯟꯇꯔꯦꯁ ꯂꯧꯔꯝꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯄꯩꯁꯥ ꯐꯪꯕ ꯋꯥ ꯅꯠꯇꯅ ꯂꯤꯇꯔꯦꯆꯔ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯔꯣꯟꯗ ꯃꯅꯤꯄꯨꯔꯤ ꯏꯔꯣꯜꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯧꯅꯤ ꯃꯔꯣꯜ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯃꯨꯠꯂꯕꯅꯤ ꯁꯤꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ ꯃꯩꯇꯩꯂꯣꯟ ꯁꯨꯗꯕ ꯃꯇꯝꯗ ꯑꯣꯖꯥ ꯃꯤꯅꯀꯦꯇꯟꯅ ꯀꯣꯂꯦꯖ ꯇꯝꯕ ꯃꯇꯝꯗ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯑꯣꯅ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯀꯜꯆꯔ ꯑꯁꯤ ꯃꯩꯇꯩꯂꯣꯟꯗ ꯀꯔꯝꯍꯥꯏꯅ ꯍꯟꯗꯣꯛꯀꯅꯤ ꯃꯥꯅ ꯃꯩꯇꯩꯂꯣꯟꯗ ꯂꯩꯇ꯭ꯔꯗꯤꯅꯦ ꯏꯟꯗꯤꯌꯥꯟ ꯇꯔꯝ ꯑꯃ ꯁꯤꯖꯤꯟꯅꯧ ꯏꯟꯗꯤꯌꯥꯟ ꯇꯔꯝꯗꯗꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯕꯅꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯅ ꯍꯟꯗꯣꯛꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯧꯕ ꯃꯇꯝ ꯃꯅꯤꯄꯨꯔꯤꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯑꯁꯨ ꯀꯜꯆꯔꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯟꯗꯣꯛꯑꯦ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯟꯗꯣꯛꯑꯦ ꯔꯤꯂꯤꯖꯟ ꯍꯥꯏꯁꯤ ꯀꯔꯤ ꯍꯟꯗꯣꯛꯀꯅꯤ ꯃꯗꯨꯗꯤ ꯙꯔꯃ ꯍꯥꯏꯔꯣ ꯍꯥꯏꯅ ꯙꯔꯃ ꯍꯥꯏꯅ ꯍꯟꯗꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯍꯩꯅꯕꯁꯤꯅ ꯑꯩꯈꯣꯏ ꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯏꯕ ꯃꯇꯝꯗ ꯍꯥꯟꯅ ꯍꯩꯅꯕꯤꯗꯣ ꯏꯟꯗꯤꯌꯥꯟ ꯇꯥꯏꯞꯇ ꯌꯥꯝ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯗꯤ ꯃꯤꯂꯥꯟꯅ ꯈꯪꯗꯦ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯟ ꯁꯤꯖꯤꯟꯅꯒꯨꯟꯁꯤ ꯍꯥꯏꯗꯅ ꯑꯗꯒꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯑꯦꯟ ꯑꯃꯗꯁꯨ ꯌꯨꯅꯦꯁꯀꯣꯅꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯦ ꯏꯠ ꯏꯁ ꯃꯁꯤ ꯆꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯦ ꯃꯁꯤ ꯃꯣꯏ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯃꯥꯡꯁꯤꯜꯂꯛꯏ ꯃꯤꯔꯣꯟ ꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯅꯤꯡ ꯄꯤꯔꯛꯑꯕꯅꯤ ꯃꯤꯔꯣꯟ ꯁꯤꯖꯤꯟꯅꯕ ꯊꯥꯗꯣꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯤꯂꯥꯟꯅ ꯍꯥꯏꯔꯤꯕ ꯑꯃ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯈꯜ ꯃꯊꯦꯜ ꯎꯅꯔꯨꯔꯦ ꯂꯩꯇꯕ ꯄꯣꯠꯇꯨꯗꯤ ꯋꯥꯏꯔꯣ ꯁꯤꯖꯤꯟꯅꯔꯣ ꯇꯉꯥꯏ ꯐꯗ꯭ꯔꯣ ꯔꯣꯀꯦꯠ ꯑꯩꯈꯣꯏ ꯀꯔꯝꯕ ꯑꯥꯔꯊ ꯍꯜꯂꯨꯅꯤ ꯅꯠꯇ꯭ꯔꯥ ꯔꯁꯤꯌꯥꯟ ꯃꯔꯣꯟꯅꯦꯕ ꯔꯣꯀꯦꯠ ꯍꯥꯏꯕ ꯍꯥꯏꯁꯦ ꯏꯪꯂꯤꯁꯁꯨ ꯂꯩꯇꯦꯕ ꯑꯗꯨ ꯔꯣꯀꯦꯠ ꯁꯤꯖꯤꯟꯅꯩ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯂꯩꯅ ꯍꯥꯏꯗꯤ ꯄꯥꯎꯖꯦꯟ ꯍꯥꯏꯗꯣꯛꯇꯦ ꯕꯥꯔꯇꯣꯟꯅꯦ ꯍꯥꯏꯁꯤꯒꯨꯝꯕ ꯅꯣꯂꯨꯛꯆꯔꯤ ꯍꯥꯏꯗꯣꯛꯇꯦ ꯕꯤꯅꯤꯠ ꯍꯥꯏꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯌꯥꯕ ꯍꯣꯏ ꯏꯔꯣꯟꯁꯤ ꯂꯩꯅ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯕꯁꯦ ꯇꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯅꯁꯨ ꯃꯁꯤꯔꯣꯝꯗ ꯑꯩ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯧꯅ ꯃꯁꯤ ꯁꯦꯡꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯩꯈꯣꯏꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯗ꯭ꯔꯕ ꯌꯥꯔꯤꯃꯈꯩ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯤꯇꯔꯦꯆꯔꯗ ꯑꯃꯨꯛ ꯌꯥꯎꯖꯔꯤꯁꯤ ꯑꯩꯈꯣꯏ ꯏꯔꯣꯜꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯏꯔꯣꯜꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯑꯗꯨꯅ ꯑꯩꯅ ꯏꯃꯥ ꯂꯣꯟꯕꯨ ꯆꯥꯎꯈꯠꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯕꯤꯕꯁꯤ ꯌꯥꯝ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯥꯍꯤꯇ꯭ꯌꯗ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯆꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯖꯅꯤꯡꯕꯗ ꯑꯣꯖꯥꯒꯤꯁꯤ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯎꯄꯟꯌꯥꯁꯀꯤ ꯑꯣꯏꯕ ꯑꯗꯒꯤ ꯁꯩꯔꯦꯡꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯜ ꯂꯥꯏꯔꯤꯛꯁꯤ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯐꯣꯡꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯂꯥꯏꯔꯤꯛ ꯃꯁꯤꯡꯁꯤ ꯀꯌꯥꯒꯨꯝꯕ ꯄꯨꯟꯁꯤꯜꯂꯒ ꯀꯌꯥꯒꯨꯝꯕ ꯁꯨꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯐꯣꯡꯁꯤ ꯂꯥꯏꯔꯤꯛ 6 ꯀꯨꯝꯕꯗꯤ ꯂꯩꯔꯦ ꯔꯨꯀꯨꯅꯤ ꯍꯣꯔꯣꯟ ꯂꯩꯈ꯭ꯔꯦ ꯐꯖꯕꯤ ꯋꯥꯀꯠ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤ ꯏꯔꯤꯛ ꯑꯃꯃꯝꯗ ꯃꯔꯛ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯅꯨꯡꯁꯥ ꯂꯩꯃ ꯊꯣꯛꯂꯛꯂꯣ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯃꯩꯇꯩ ꯆꯅꯨ ꯄ꯭ꯔꯚꯥꯕꯇꯤ ꯍꯥꯏꯕ ꯃꯩꯇꯩ ꯆꯅꯨ ꯄ꯭ꯔꯚꯥꯕꯇꯤꯁꯤꯗ ꯑꯗꯨꯒ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯃꯆꯥ 6ꯀꯤ ꯑꯄꯨꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯅ ꯍꯤꯟꯗꯤꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯗꯤꯛꯁꯥ ꯍꯥꯏꯕ ꯅꯣꯕꯦꯜ ꯑꯃꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯇ ꯂꯩꯔꯕꯅꯤ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯩꯅ ꯀ꯭ꯂꯤꯑꯣꯄꯦꯇ꯭ꯔꯥ ꯍꯥꯏꯕ ꯅꯣꯕꯦꯜ ꯑꯃꯁꯨ ꯑꯩ ꯍꯟꯗꯣꯛꯄ ꯍꯣꯠꯅꯔꯤ ꯂꯣꯏꯗꯣꯔꯦ ꯑꯗꯨꯗꯤ ꯀꯔꯤꯗꯒꯤ ꯍꯟꯗꯣꯛꯄꯤꯕꯅꯣ ꯂꯣꯟꯁꯤ ꯍꯧꯖꯤꯛꯀꯤꯁꯤ ꯍꯤꯟꯗꯤꯗꯒꯤ ꯍꯟꯗꯣꯛꯄꯅꯤ ꯑꯗꯩ ꯏꯪꯂꯤꯁꯇꯒꯤ ꯍꯟꯗꯣꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ ꯀꯣ ꯑꯗꯒꯤ ꯍꯤꯟꯗꯤꯗꯒꯤ ꯍꯟꯗꯣꯛꯄ ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯑꯩꯅ ꯍꯟꯗꯣꯛꯅ ꯍꯣꯠꯅꯖꯕ ꯍꯤꯟꯗꯤꯗꯁꯨ ꯍꯥꯟꯅꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ ꯀꯣꯕꯤꯐꯥꯎ ꯇꯝꯍꯧꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯗꯤꯛꯁꯅꯥꯔꯤ ꯈꯔ ꯌꯦꯡ ꯈꯣꯠ ꯇꯧꯔꯒ ꯑꯩꯒꯤ ꯍꯥꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯗꯨꯅ
ꯃꯇꯝꯗꯨꯒꯤ ꯑꯣꯖꯥꯅ ꯀꯣꯚꯤꯗ ꯐꯥꯎ ꯇꯝꯕꯤꯍꯧꯕꯗꯨꯅ ꯃꯥꯅꯤ ꯃꯥꯅꯤ ꯍꯤꯟꯗꯤ ꯑꯣꯏꯕ ꯑꯆꯧꯕ ꯒ꯭ꯌꯥꯟ ꯑꯃ ꯒ꯭ꯌꯥꯟ ꯑꯃ ꯑꯣꯖꯥꯗ ꯌꯥꯎꯔꯒ ꯂꯩꯕꯤꯍꯧꯕꯅꯤ ꯃꯥꯅꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯠꯂꯤꯕ ꯆꯍꯤ ꯑꯃ ꯑꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯝꯗꯝꯁꯤꯗ ꯍꯤꯟꯗꯤꯒꯤ ꯑꯋꯥꯕꯁꯤ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯁꯨꯝ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯁꯤ ꯑꯞ ꯇꯨ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯀꯝꯄꯜꯁꯔꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯄꯗꯁꯨ ꯀ꯭ꯂꯥꯁ 8 ꯐꯥꯎ ꯈꯛꯇꯪ ꯇꯝꯖꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯅ 10 ꯐꯥꯎ ꯀꯝꯄꯜꯁꯔꯤ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯃ ꯂꯥꯛꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯆꯨꯝꯅꯒꯤ ꯃꯤꯡꯗꯪ ꯏꯕ ꯍꯩꯔꯕꯁꯨ ꯍꯤꯟꯗꯤꯗ ꯀꯣꯚꯤꯗ ꯄꯥꯁ ꯇꯧꯔꯦ ꯔत्ना ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇꯃꯛ ꯂꯧꯁꯤꯟꯕꯒꯤ ꯀꯩꯅꯣꯝꯁꯨ ꯂꯩꯒ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯖꯕ ꯂꯩꯈꯤ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯑꯣꯖꯥꯅ ꯀꯣꯚꯤꯗ ꯄꯥꯁ ꯇꯧꯕꯤꯍꯧ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕꯗꯤ ꯍꯥꯏꯖꯅꯤꯡꯉꯤ 1955 ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯈꯨꯠ ꯊꯥꯕꯤꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯣꯂꯨꯝ ꯃꯉꯥ ꯇꯔꯨꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯇꯧꯕꯤꯔꯕꯅꯤꯅ ꯐꯖꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯑꯣꯖꯥꯅ ꯊꯤꯕꯤꯕ ꯑꯃꯇꯪ ꯇꯥꯃꯤꯟꯅꯕ ꯌꯥꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯩ ꯑꯁꯤꯗꯁꯨ ꯌꯥꯎꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯅ ꯄꯥꯝꯕꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯤꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯈꯪꯅꯅꯕ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯇꯝ ꯃꯇꯝꯒꯤ ꯀꯩꯅꯣꯁꯤ ꯍꯣꯏ ꯍꯣꯏ ꯃꯃꯤ ꯇꯥꯏ ꯌꯥꯝ ꯐꯩ ꯑꯗꯩ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯈꯔꯗꯤ ꯏꯁꯤꯟꯕꯁꯨ ꯌꯥꯎꯏ ꯍꯣꯏ ꯑꯗꯨꯅ ꯁꯩꯔꯦꯡ ꯍꯥꯏꯁꯤꯃꯛꯇꯕꯨ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯏꯟꯁꯄꯥꯌꯔ ꯇꯧꯔꯛꯄ ꯃꯗꯨꯗ ꯐꯥꯎꯔꯛꯄ ꯑꯗꯨꯗ ꯏꯕ ꯁꯩꯔꯦꯡꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯅꯔꯤ ꯍꯥꯏꯖꯔꯤꯕ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯅ ꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯁꯩꯔꯦꯡ ꯑꯃ ꯃꯁꯤ ꯃꯥꯒꯤ ꯒꯤꯇꯥꯟꯖꯂꯤꯗ ꯌꯥꯎꯈꯤꯕ ꯖꯥꯠꯂꯥ ꯌꯥꯎꯈꯤꯅꯦ ꯃꯥꯒꯤ ꯀꯂꯦꯛꯁꯟꯗ ꯌꯥꯎꯕꯅꯤ ꯅꯨꯄꯤ ꯃꯗꯨ ꯄꯥꯔꯨꯕꯗꯒꯤ ꯑꯩꯅ ꯅꯨꯄꯤ ꯑꯅ ꯏꯒꯦꯕ ꯑꯁꯤ ꯍꯦꯛꯇ ꯊꯤꯖꯒꯦ ꯊꯤꯅꯕꯗ ꯀꯣ ꯍꯦ ꯅꯨꯄꯤ ꯅꯪ ꯑꯁꯦ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅ ꯃꯊꯟꯇꯅ ꯂꯣꯏꯅ ꯁꯦꯝꯕꯤꯔꯛꯄ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯅꯤꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯂꯧꯊꯣꯛꯇꯨꯅ ꯁꯦꯝꯈꯤꯕꯅꯤꯀꯣ ꯅꯤꯡꯖꯕ ꯋꯥꯛꯃꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯪꯂꯩꯕꯥꯛꯀꯤ ꯁꯅꯥ ꯂꯪꯂꯥꯅ ꯁꯥꯔꯗꯨꯅ ꯅꯪꯒꯤ ꯐꯤꯖꯦꯠ ꯍꯛꯊꯣꯟ ꯄꯤꯈꯤꯕꯅꯤꯀꯣ ꯈꯨꯠꯂꯩꯕꯁꯤꯡꯅ ꯅꯪꯒꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯑꯅꯧꯕ ꯃꯤꯡꯆꯠꯀ ꯂꯣꯏꯅꯅ ꯀꯨꯃꯣꯟ ꯀꯌꯥ ꯌꯦꯡꯅꯅꯕ ꯍꯩꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤꯀꯣ ꯃꯆꯨ ꯀꯌꯥꯒꯤ ꯐꯖꯕ ꯃꯅꯝ ꯀꯌꯥꯒꯤ ꯅꯨꯡꯁꯤꯕ ꯂꯩꯔꯥꯡ ꯀꯌꯥꯒꯤ ꯅꯤꯡꯊꯤꯕ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯒꯤ ꯃꯈꯥꯗꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯈꯨꯟ ꯃꯥꯂꯦꯝꯒꯤ ꯈꯣꯟꯅꯤ ꯀꯌꯥꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯈꯣꯠ ꯂꯩꯇꯦꯡꯕꯤꯈꯤꯕꯅꯤ ꯅꯪꯕꯨ ꯌꯦꯅꯤꯡꯊꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥꯅ ꯃꯦꯡꯂꯕ ꯅꯥꯃꯤꯕꯒꯤ ꯅꯨꯡꯁꯤꯠ ꯂꯩꯅꯝ ꯌꯥꯎꯔꯕ ꯌꯦꯅꯤꯡꯊꯥꯒꯤ ꯎꯃꯪꯗꯒꯤ ꯂꯩꯔꯥꯡ ꯂꯩꯈꯜ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯅꯈꯨꯌꯥ ꯊꯝꯕꯥꯜꯒꯤ ꯉꯥꯡꯂꯩꯅꯕꯗ ꯈꯣꯏꯃꯨ ꯀꯌꯥꯅ ꯊꯋꯥꯏ ꯊꯥꯅꯔꯤꯕ ꯏꯀꯥꯏꯊꯤꯕꯅ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕꯤ ꯃꯥꯏꯈꯨꯝ ꯐꯤꯅ ꯃꯥꯏꯊꯣꯡ ꯊꯥꯖ ꯂꯣꯠꯂꯤꯕꯤ ꯅꯪꯕꯨ ꯊꯤꯔꯤ ꯑꯄꯥꯝꯃꯩꯅ ꯆꯠꯂꯕ ꯅꯤꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯆꯠꯄ ꯂꯩꯇꯅ ꯑꯗꯨꯕꯨ ꯅꯪꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯋꯥꯈꯜꯗꯒꯤꯅꯤ ꯑꯣꯏꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯉꯁꯥꯏ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯗꯩꯗ ꯐꯣꯡꯗꯣꯛꯏꯕꯁꯤ ꯍꯣꯏ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯒꯤ ꯑꯗꯨꯒꯨꯝꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇꯒꯤ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯕꯅꯤꯗꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯈꯟꯕꯗꯨ ꯑꯝꯇꯪ ꯍꯥꯟꯅ ꯊꯝꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯥꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯪꯁꯥꯔꯁꯤꯗ ꯌꯥꯎꯗꯕ ꯌꯥꯗꯦ
tungam to man lai khang Chum. tu I akoina sangsar ko nupa bom nupi ba Hoi, leitaba lawa amon leibin na sangsar sang thali se mama oibi du ban nupi oibi sing se achine sangsar sang thar pan ya lai kha de de sringar rose se Hoi, rose bu no putaki sringar rose na kwai ma ton de le kwai ma ku de le aduna koi gi krishna karnamita da kaya hagyo sringar rasa sarvasam sringar rose halti loye pakata nga ito masi yaudu so yet yaudaba yade aduna koina nupi habise yabra thagon yang lun tongjap mi gi thamoi asa ko mulam ngamba adu mai phanoi long to honam ngamba adu nupi gi phajabase masi masa matum da phajab na te nipa sing kalpana am yaure nupi phajanu honam Hoi, aduna sana lupa manimuta khongdagi samudri alu rama khondagi manimuta nipa sin sururini hoi, nupi phajanu me lejing dong ta mai dong kai mo ne gi do hoi, khongle sana ko limi somde makhaji mani khulirmi hoi, adagi kalpana gi wakanna kalpanagi, hoi. kaya man phajale tawani nang phajari se na tum da di prakiti ni sepa sida da nate akoi ni pai wa khau ji yauri Yauri, hoi, anu ni pa sing phajan ning ba wai da hari yungi leki ni kari no nu pi ni hari prithvi sig leki kari no ning thau ni prithvi si da khwai phaja po ning thau na chol lu lu ye prithvi ima mata si leki ni kara no ning thau ne yungi leki ni kara nu pi ni asidagi sum khallo ga ina asi se yam fazai oza yam fazai dudi hajik khina sing radio gi mic kai dagi kana asi kadang hajag prepare tawbidaba ibidana koi hek lak chabada si tawba sum tawba cham chamna kainuma tanaraga hoi hoi aduga sharing chi pathok pidana mayam tahan bire hoi adagi mathakta kai Chingsing radio gi mai kai dagi amadi loksing maira pukai hariba channel ani sigi mai kai dagi kojabu thagat pa phongduk chari hojik hoina jada hajining basu kayam lairi adubu chingsing radio gi damakta ko jagi mai kai dagi wan bining ba phom khara sai ai hajage akoina radio haibasi akoi iron hai ta gadi pau gen sandopa hoi nata adu ma hai yare ko iron hai ta di kana oni pa ngara na haji hoi mobile ji me te on kai hai do na kong ta bi suma bakan ma jeng ya ba akoi iron no pudo no hola wai ja jam thori ya adu khabar sing na su ji phong sing na su paumi pa bi sing su yam cheksil yam hai adu ai no ji manipur da leibu ma sila radio de ngang ba si akoi nupi si lai hai ba khawani ko adu ma na akoi gi radio de ngang ko da aso sa nga ma kang de lai ai so kam kang de ma che de inglaji wa yam chin ba hoi apan yam chin ma da ma a se khang de ba akoi khang ga su adu akoi na miyam gi khang ne bang ta miyam de education pin na ba miyam khang ne long ta lau phui ba ni na akhang ai sing na adu ga aso sang sing na lai hai kam ko na ngang ma tam da irul da yam sing na aduna ngamlibu haibi ba se ai yam pami ko aduna ko na jing radio ko chu lei ba program officer ma lei sing sen chu kha check to bi raga ai sing da ma si yai ma ke yo mi dong phano plus akoi na khong do hi da ai ngam de chubi yam adu mi yam khang na dong ta dok si ai thamani adu ji akoi si da lei ba si koi pau pa ba si ma hapan ni hoi ayu dia pau mok nundang wen pau mok ane kumba bi ba je ko pami ma chim ma thamno ko na view pau pa ko mi ta piu ya ade gi ko na ma tam nai na chai wo khang de thai khang de ko na sai de gi thoramama tha ba thor ma ma ha piu ade ma ta ko na lila phala sangsara bi si di lila phala ji yaw de gi ni po tha bon le lai ta banina yang pau ta pilingan de ai na mau sa lila ma sa mi yang gi am sim lila ma lai hai ning mi wa ma hoi lai hai ta ba
nipa amana nupi yang kue ba wai gitu ada nupi sida kalau nipa na sitim ya mapan na missing sina mapan ya puja mapan apa sih ba sitim ya mau na pabi pa ma de pa itu nupi ma aing de ada ma ka ya ji lego is yang nu itu paunin noi ahal leitri hai ni ada haji mo masak ya ahal sida puja ada ma ka is mo ahal sida panda 뭐야 아는 씨로 그러니까 saya mana harum betul 아주 아는 씨도 할래 봐 아주 가르마 누비를 골도 깊이 버리고 나는 하지를 두기 아들자 거기 칼래 오 라이 하이다 봐지 야 뭐 쇼부자로 누비 안가면 또 마 하이다 잠만에 하니까 아니지 아주 또 리라도 우속 맞던데 미분들 왜 강할래 소환 또나 거나 ям나 사마다 mahi masing tambi ya ba tapi ya matam di sarkari pau among to myam si wena hona ba ada go iri pa jadi ju kandong hona ba ada nungsin hona ba chen chung si ka suina ma di mar te so ko gi wi thoi ba mani pu gi ra asi matanda sarkari ma ge akai le tin ba ari no ko ri sin ju akai le tin ba ko myam punchil la ka nuai le yin no to no ta khangai to go wali ba ta ka sam ba các sinh viên isai sakpa haiba artist yam lei mako ju kantik toroga marama ta isai numa jom bi ba ai ga damu se isai yam haiba ai sai pi ba gi kan do kai chaga isai gi lai to su ko isai ju yo isai ching ta da oda ganha yu ning si ba ba 아무 야오래 아시 뭐 거의 방실도 없는다 내가 뭐 사야 야 방실 착하다 말이 와도 말이 이세기 서로 봐 아니 뭐 덤비나 bun카야 bun가 보다다 또 이세 서야 돼 얌얌 사양 잡고 얌 방실나 한번 빤 잡고 아시 나무 해야 봐 내가 나무지 내가 나무 누비 곰디 유안 봐야 돼 그 친다 이세 잡고 하이버 클레이 아들가 이세 매 이부스 레이 아시 마야서 거나 고 더비야 kalau mami singa ise ayi bele ga di ise kulma de ta da ibiro ise amata ani de wa ga de ku khanbam khangwa kulma su ga de ko khalla ga to bi ya ju khona jing jing ya yo lo to bi ya da ya yam phaja pas adegi ko gi lai de association gi jo ko na khanare ko 공정기 내가 다이먼 예디로 잘라가 그 프로그램 건 우르시네. 나도 로타기 이게 근데 돌아가 그 스스로네. 약간네 그 세계대로 비롱 원생 살아. 아주 그거는 많이 잘자 칼로메 안 보지 같은다. 징징이 되고 레런이나. 그래가지고 스스로인데 그 한용음이야. 사이드 프로그램 또 보지 마. 와트나 봐. 막한 맞든. 아니 hafta amada miyam bole ma da hanjani utal yawe do mina mi se ke hong da ata nupa khangde nupi khangde mayam lei bani na nei ru mayam se ji amomani khalagan nomi program kha ka to pir ka sumai sai thi ba khangde wari ma cha pa khangde lai nei nam khangde ta yom bi ba degi mayam da pau gen pi ma tam se kai man da oi gi discussion tong na ba ma to ma dong thoi bu to go sin bi nei na ba koi impact TV to ban man mun ga ne sumai na expert khara to ta na ga ko no simagi to pim pi ga to ga di miyam da su ngai ni ani ate to pa lam da salu da so ko yun na pham na to bi ya ba asuma session ka to hon ni yam no lai je ja ta pi ba session ching se koi amata chitha da na loksin jari ha jara ga koi ching radio kakching se sakhana ba khona ba da haibati koi kakching district ta amata ngai ba FM radio ni hajari ba masi hingan ba mathau tai adegi matata muka kakching lamdam da masi makti ngasi dagi na khar mamang chakhana habet yamna advance oina leiram ba yaraba aduma amani hajaningi aduba hojik daire leirabani na mayam gi apun ba support koi kakching radio ma ke dagi gau sana yajari ojana su jam phajana thakut pi baga loina tak pi re aroi boina ojada gi khoina khangjaba pamli busi
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯝꯗꯝꯒꯤ ꯁꯤ ꯈꯛꯇꯪ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯥ ꯃꯥꯏꯀꯩꯒꯤ ꯌꯦꯡꯖꯔꯒ ꯈꯥ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯗꯨꯝꯕ ꯃꯅꯥ ꯃꯊꯨꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯦꯋꯥꯔꯗꯁꯤ ꯐꯪꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯂꯩꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯁꯨ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯔꯝꯕ ꯑꯦꯋꯥꯔꯗ ꯑꯣꯖꯥꯅ ꯐꯪꯕꯤꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯁꯤꯗ ꯑꯩ ꯑꯦꯋꯥꯔꯗꯁꯤ ꯐꯪꯈ꯭ꯔꯤꯕꯁꯤ ꯌꯥꯅꯕ ꯊꯕꯛ ꯇꯧꯔꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯦꯋꯥꯔꯗ ꯐꯣꯔ ꯇꯤꯆꯔꯁ 1981 ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯖꯥꯅꯦꯅ ꯏꯟ ꯁꯥꯔꯚꯤꯁꯇ ꯂꯩ ꯁꯥꯔꯚꯤꯁ ꯂꯩ ꯃꯇꯝꯗ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯩ ꯁꯥꯔꯚꯤꯁꯇ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯆꯤꯡ ꯇꯝ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯅꯅ ꯆꯠꯄ ꯆꯤꯡ ꯇꯝꯁꯤ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯕ ꯆꯤꯡꯒꯤ ꯂꯝꯗ ꯆꯥꯛ ꯊꯣꯡꯕ ꯄꯤꯖꯕꯁꯤ ꯈꯔꯅꯗꯤ ꯑꯩꯈꯣꯏꯅ ꯊꯣꯡꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯑꯗꯨ ꯇꯧꯗꯦ ꯑꯩꯗꯤ ꯂꯩꯁꯥꯕꯤꯉꯩꯅ ꯊꯣꯡꯉꯗꯤ ꯌꯥꯏ ꯍꯥꯏꯅ ꯃꯣꯏ ꯊꯣꯡꯕꯗ ꯑꯗꯨꯝ ꯆꯥꯏ ꯑꯗꯨ ꯃꯣꯏꯅ ꯍꯥꯏ ꯅꯪꯒꯤꯗꯤ ꯌꯥꯝ ꯐꯕ ꯃꯤꯅꯤꯍꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯊꯣꯡꯕꯅꯤꯀꯣ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯏꯑꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯁꯦꯀꯨꯂꯔ ꯏꯟꯗꯤꯌా ꯍꯥꯔꯃꯅꯤ ꯑꯦꯋꯥꯔꯗꯁꯦ 1999 ꯐꯪꯈ꯭ꯔꯦ ꯗꯤꯜꯂꯤꯅ ꯀ꯭ꯂꯕꯅ ꯄꯤꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯗ ꯑꯉꯥꯡꯁꯤꯡ ꯂꯨꯅ ꯇꯧꯕ ꯑꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯝꯒꯠꯅ ꯍꯣꯠꯅꯕꯁꯤ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯩꯕꯁꯤꯗ ꯆꯤꯡꯉꯨ ꯃꯥꯏꯆꯧ ꯈꯣꯡꯅꯥꯡ ꯊꯕꯛ ꯑꯦꯋꯥꯔꯗ ꯍꯥꯏꯅ ꯑꯃ ꯗꯦꯁꯥꯝꯅ ꯄꯤꯈ꯭ꯔꯦ 2009ꯗ ꯑꯗꯩ ꯔꯥꯏꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯛꯆꯤꯡꯅ ꯑꯩꯉꯣꯟꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯣꯅꯔ ꯍꯥꯏꯕ ꯑꯃ 2015ꯗ ꯄꯤꯔꯦ ꯑꯗꯒꯤ ꯗꯥꯛꯇꯔ P.R. ꯑꯝꯕꯦꯗꯀꯔ ꯃꯣꯏꯒꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯅ 2015ꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯅ ꯑꯩꯅ ꯁꯥꯍꯤꯇ꯭ꯌꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯌꯦꯡꯗꯅ ꯁꯥꯍꯤꯇ꯭ꯌ ꯔꯠꯅ ꯍꯥꯏꯕ ꯎꯄꯥꯙꯤ ꯑꯃ ꯄꯤꯈ꯭ꯔꯦ ꯁꯥꯍꯤꯇ꯭ꯌ ꯔꯠꯅ ꯍꯥꯏꯕ ꯎꯄꯥꯙꯤꯁꯤ ꯌꯥꯝ ꯋꯥꯡꯕ ꯎꯄꯥꯙꯤꯅꯤ ꯃꯣꯏꯅ ꯅꯨꯡꯁꯤꯗ ꯄꯤꯕꯖꯥꯠꯅꯤ ꯑꯩꯗꯤ ꯃꯗꯨ ꯌꯧꯐꯝꯗꯤ ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯈꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯥꯏꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯈꯔ ꯄꯤꯅꯦꯅ ꯇꯧꯔꯤ ꯀꯔꯤ ꯄꯤꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯀꯤ ꯃꯇꯨꯡ ꯌꯦꯡꯉ ꯇꯧ ꯇꯥꯔꯦ ꯑꯗꯣ ꯀꯛꯆꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯈꯤꯇꯪ ꯁꯖꯦꯁꯟ ꯇꯧꯅꯤꯡꯕꯅ ꯑꯩꯈꯣꯏ ꯎꯄꯦꯅꯥꯁꯀ ꯑꯣꯏꯕꯗꯨꯗ ꯑꯩꯈꯣꯏ ꯈꯦꯇꯤ ꯕꯤꯔꯁꯦ ꯈꯦꯇꯤ ꯕꯤꯔꯁꯦ ꯃꯥꯁꯦ ꯑꯆꯧꯕ ꯎꯄꯦꯅꯥꯁ ꯑꯃ ꯑꯣꯏꯔꯦ ꯃꯥ ꯃꯇꯝꯁꯦ ꯌꯥꯝ ꯐꯪꯈ꯭ꯔꯦ ꯅꯣꯡꯐꯥꯗꯁꯨ ꯎꯄꯦꯅꯥꯁꯀꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯌꯥꯏ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯇꯥꯟꯅꯖꯒꯦ ꯑꯗꯒꯤ ꯅꯕꯀꯤꯁꯣꯔ ꯃꯥꯏꯕꯝ ꯅꯕꯀꯤꯁꯣꯔꯁꯦ ꯑꯩꯈꯣꯏꯒ ꯁ꯭ꯇꯥꯐ ꯑꯣꯏꯔꯝꯕꯅꯤ ꯑꯩꯅ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏ ꯃꯥꯁꯦ ꯌꯥꯝ ꯅꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯂꯣꯡꯒꯥꯅꯤ ꯑꯩ ꯈꯤꯇꯪꯗꯤ ꯍꯜꯂꯝꯒꯗ꯭ꯔꯥ ꯑꯗꯨ ꯉꯁꯤ ꯃꯥꯁꯦ ꯁꯣꯁꯣꯔꯤ ꯏꯕꯗ ꯃꯥꯁꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯃꯈꯜ ꯃꯊꯦꯜ ꯑꯦꯋꯥꯔꯗ ꯌꯥꯝ ꯐꯪꯉꯕꯅꯤ ꯑꯗꯨꯃ ꯃꯥꯁꯤꯃ ꯑꯩꯈꯣꯏ ꯅꯣꯡꯃ ꯉꯥꯡꯍꯟꯕ ꯌꯥꯏ ꯑꯗꯒꯤ ꯑꯣꯖꯥ ꯃꯥꯡꯒꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯈꯦꯇ꯭ꯔꯤ ꯔꯥꯖꯦꯁꯣꯔ ꯃꯥꯁꯦ ꯍꯤꯟꯗꯤ MA ꯀꯣ ꯃꯥꯅ ꯍꯔꯤꯕꯪꯁ ꯔꯥꯏ ꯋꯆꯟ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯙꯨꯁꯥꯂꯥꯒꯤ ꯃꯥꯏꯀꯩꯗ ꯍꯟꯗꯣꯛꯇꯨꯅ ꯃꯥꯁꯨ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯦ ꯃꯣꯏꯁꯤꯡꯁꯦ ꯃꯁꯛ ꯇꯥꯛꯄꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕꯤꯔꯒ ꯇꯧꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯥꯍꯤꯇ꯭ꯌꯀꯥꯔꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗꯁꯨ ꯀꯥꯟꯅꯕ ꯐꯪꯅꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯌꯥꯝ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯂꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯍꯤꯇ꯭ꯌ ꯔꯠꯅ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤꯁꯨ ꯐꯪꯕꯤꯔꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯣꯅꯦꯜ ꯏꯖꯨꯀꯦꯁꯟ ꯑꯣꯐꯤꯁꯔꯗꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯤꯔꯕ ꯑꯣꯖꯥꯅ ꯁꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯁꯨꯝ ꯂꯥꯛꯄ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝꯕꯤꯗ ꯀꯌా ꯑꯃ ꯁꯤ ꯊꯝꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯂꯧꯁꯤꯡ ꯃꯩꯔꯥ ꯕ꯭ꯔꯣꯗꯀꯥꯁ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯅꯤꯃꯛ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯌꯥꯝ ꯇꯦꯟꯇꯛꯅ ꯄꯤꯍꯟꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯩꯈꯣই ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯦꯒꯥꯡꯗ ꯇꯣꯛꯊꯣꯛꯑꯒ
ꯃꯥꯒꯤ ꯍꯤꯡꯅꯅꯕ ꯃꯃꯥ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯅꯈꯤꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯎꯝ ꯆꯪꯈꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯊꯔꯦ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯆꯪꯈꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯩ ꯄꯨꯟꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯠꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯐꯖꯕ ꯃꯦꯁꯦꯖ ꯑꯃꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛꯁꯤ ꯃꯁꯥ ꯃꯁꯥ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤ ꯇꯣꯛꯄ ꯐꯩꯅ ꯈꯜꯂꯤ ꯌꯥꯝ ꯆꯨꯝꯃꯤ ꯅꯝꯕꯔ 4 ꯆꯥꯕ ꯈꯪꯗꯦ ꯑꯗꯨꯒ ꯗ꯭ꯔꯒ ꯀꯥꯞꯄ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯁꯤ ꯊꯥꯗꯣꯛꯄ ꯆꯨꯝꯃꯤ ꯑꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯚꯥꯔꯠ ꯑꯁꯦ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯑꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯊꯣꯛꯄ ꯑꯗꯨ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯤ ꯀꯩꯅꯣꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯅ ꯒꯣꯜꯗꯟ ꯇ꯭ꯔꯦꯡꯒꯜ ꯐꯥꯎꯔ ꯆꯠꯄꯅꯤꯅ ꯃꯅꯤꯄꯨꯔꯁꯤ ꯐꯥꯎꯕ ꯈꯔ ꯑꯃꯅꯗꯤ ꯒꯣꯜꯗꯟ ꯇ꯭ꯔꯦꯡꯒꯜ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜ ꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯑꯗꯩ ꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯈꯔꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯨꯔꯨꯞ ꯊꯛꯑꯝꯃꯤ ꯊꯛꯇ꯭ꯔꯦ ꯌꯨ ꯊꯛꯑꯝꯃꯤ ꯊꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯁꯥ ꯃꯈꯜ ꯑꯃꯐꯥꯎ ꯇꯧꯗ꯭ꯔꯦ ꯑꯐꯕ ꯆꯤꯟꯖꯥꯛꯇ ꯑꯃꯨꯛ ꯆꯥꯔꯒ ꯑꯩ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯆꯍꯤ ꯑꯍꯜ ꯑꯣꯏꯔ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯂꯥꯏꯅꯥ ꯂꯩꯇꯦ ꯆꯍꯤ ꯌꯥꯝꯗ꯭ꯔꯁꯨ ꯄꯥꯡꯒꯜ ꯀꯟꯖꯗꯕꯅꯤ ꯑꯗꯨꯒ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯂꯧꯏ ꯅꯍꯥꯔꯣꯜꯁꯤꯡꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯦꯜꯊ ꯍꯥꯏꯕꯁꯤ ꯍꯦꯜꯊ ꯏꯁ ꯋꯦꯜꯊ ꯍꯥꯏꯗꯣ ꯅꯤꯡꯁꯤꯡꯉꯒ ꯃꯆꯥ ꯐꯖꯅ ꯍꯣꯠꯅꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯄ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯅꯤꯁꯥ ꯆꯥꯅꯕ ꯁꯪꯒ ꯐꯠꯇꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯑꯗꯨꯒ ꯁꯨꯝꯕꯒꯤ ꯊꯧꯗꯤ ꯇꯧꯗꯕ ꯑꯁꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯃꯁꯤ ꯇꯧꯔꯛꯇꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯇꯧꯔꯛꯇꯕꯅꯤ나 ꯑꯩꯅ ꯆꯨꯔꯨꯞ ꯊꯛꯄ ꯍꯧꯕꯁꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯣꯏꯔ ꯃꯇꯝ ꯇꯧꯕꯒꯤ ꯋꯥꯅꯤ ꯁꯥꯇ꯭ꯔ ꯑꯣꯏꯕꯗ ꯇꯧꯗꯦ ꯑꯃ ꯇꯧꯗꯦ ꯖꯨꯋꯥꯔ ꯁꯥꯟꯅꯗꯦ ꯑꯃ ꯇꯧꯗꯦ ꯍꯩꯇꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯅꯤꯅ ꯑꯍꯜ ꯂꯃꯟꯁꯤꯅ ꯈꯔ ꯆꯦꯛꯁꯤꯟꯕ ꯆꯪꯉꯤ ꯃꯆꯥꯁꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯆꯥꯁꯤꯡꯒ ꯎꯅꯕꯁꯤ ꯌꯥꯝ ꯋꯥꯠꯂꯕ꯭ꯔꯥ ꯈꯜꯂꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯐꯝꯃ ꯂꯩꯌꯦ ꯑꯗ ꯈꯤꯇꯪ ꯁꯦꯟꯅꯕꯤꯔꯒ ꯁꯦꯟꯅꯗꯦ ꯈꯤꯇꯪ ꯇꯟꯊꯕ ꯑꯣꯏꯔꯣ ꯍꯛꯀꯥꯝ ꯆꯜꯂꯕ ꯅꯪ ꯋꯥꯔ ꯇꯨꯝꯃ ꯌꯥꯔꯦ ꯅꯝꯐꯨꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯣ ꯍꯌꯦꯡꯈꯩ ꯄꯥꯕꯨꯡ ꯇꯣꯛꯊꯣꯛ ꯑꯗꯨ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯦꯕ ꯀꯤꯗꯦꯕ ꯑꯗꯨꯒ ꯂꯣꯏꯅ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯤꯟꯅꯩꯌꯦꯕ ꯑꯍꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯗ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯦ ꯃꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯀꯟꯇꯦꯛꯁꯤ ꯏꯆꯠ ꯆꯠꯇ ꯎꯅ ꯐꯪꯗ꯭ꯔꯦꯕ ꯏꯟꯇꯁ ꯂꯩꯃꯤꯟꯅꯕ ꯑꯗꯨꯅ ꯅꯣꯡꯃꯗ ꯑꯌꯨꯛꯇ ꯆꯥ ꯊꯛꯃꯤꯟꯅꯕ ꯈꯪꯗꯦ ꯎꯅ ꯃꯇꯝ ꯈꯪꯗꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥ ꯑꯍꯜ ꯂꯃꯟ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯅꯣꯡꯃꯩ ꯇꯧꯔ ꯊꯕꯛ ꯃꯌꯥꯝꯗꯣ ꯍꯥꯏꯕ ꯃꯥꯅ ꯎꯅꯕ ꯇꯤꯟꯅꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯛꯄ ꯐꯠꯇꯕ ꯋꯥꯍꯩ ꯑꯃꯃꯝ ꯇꯧꯕ ꯃꯌꯥꯝꯁꯦ ꯆꯨꯝꯊꯣꯛ ꯆꯨꯝꯁꯤꯟ ꯁ꯭ꯀꯨꯜꯒꯤ ꯄꯔꯥꯏ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯅꯩꯅ ꯈꯣꯠꯅꯕꯁꯦ ꯐꯤꯗꯕꯦꯛ ꯑꯃ ꯑꯗ ꯅꯩꯅꯃꯤꯟꯅꯔꯒ ꯀꯟꯇꯦꯛꯁꯤ ꯋꯥꯠꯂꯦ ꯑꯗ ꯋꯥꯠꯂꯕꯅꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯔꯦꯕ ꯑꯗꯨꯅꯗꯤ ꯃꯃꯥꯗ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥꯗ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟ ꯗ꯭ꯔꯃꯥ ꯑꯃ ꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯈꯤꯕ ꯃꯥꯒꯤ ꯃꯄꯥꯗꯨ ꯃꯔꯨꯞꯇꯨ ꯎꯅꯒꯦ ꯆꯠꯄ ꯃꯇꯝ ꯃꯆꯥꯃꯩꯅ ꯑꯩꯈꯣꯏ ꯕꯥꯖꯤꯗꯤ ꯑꯣꯜ ꯍꯦꯖ ꯊꯝꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏ ꯈꯨꯝꯃꯛꯑꯦ ꯍꯥꯏ ꯅꯨꯄꯥꯗꯨ ꯃꯈꯥ ꯊꯥꯅꯤꯡꯗ꯭ꯔꯦ ꯃꯆꯥꯁꯤꯡꯅ ꯇꯣꯂꯣꯞ ꯆꯥꯔ ꯂꯩꯔꯤꯕ ꯋꯥꯡ ꯆꯥꯎꯔ ꯂꯩꯔꯤꯕ ꯃꯣꯏꯁꯤꯡꯗꯨꯅ ꯈꯪꯗꯗꯅ ꯑꯣꯜ ꯍꯦꯖ ꯊꯝꯃꯤꯕ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯑꯩ ꯄꯥꯈ꯭ꯔꯦꯕ ꯑꯗ ꯑꯩꯉꯣꯟꯗ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯑꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥꯁꯤꯡ ꯂꯩꯔꯤꯗꯨ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯡꯁꯤꯌꯦꯕ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯅꯦꯕ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯤꯕꯅꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯑꯗꯨꯒꯤ ꯀꯟꯇꯦꯛꯇꯣ ꯂꯩꯇ꯭ꯔꯦ ꯃꯃꯥ ꯏꯃꯣꯁꯅꯦꯜ ꯃꯄꯥ ꯑꯣꯏꯕ ꯎꯅꯕꯁꯦ ꯋꯥꯠꯂꯦ ꯑꯗ ꯃꯃꯥ ꯃꯄꯥ ꯇꯣꯏꯅ ꯐꯝꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯃ ꯇꯧꯕꯁꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯉꯣꯟꯗꯁꯨ ꯍꯥꯏ ꯑꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯥ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯍꯦ ꯍꯥꯏꯕꯤꯌꯨ ꯀꯥꯎꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡ ꯐꯪꯗ꯭ꯔꯦ ꯆꯥꯛ ꯆꯥꯃꯤꯟꯅ ꯐꯪꯗ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯔꯦ ꯃꯣꯏꯁꯤ ꯇꯣꯉꯥꯟꯕ ꯃꯆꯦ ꯑꯃ ꯆꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯃꯆꯦ ꯑꯃ ꯆꯥ ꯅꯨꯡꯉꯥꯏ ꯃꯁꯤ ꯇꯧꯗ꯭ꯔꯦꯕ
ꯀꯟꯇꯦꯛꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯋꯥꯠꯂꯕꯅꯦ ꯑꯁꯦꯡꯕ ꯑꯗꯨꯅ ꯀꯟꯇꯦꯛꯁꯤ ꯋꯥꯠꯂꯕꯅꯤꯅ ꯅꯨꯡꯁꯤꯅꯗꯕ ꯑꯗ ꯃꯩꯇꯩ ꯋꯥꯍꯩꯗ ꯃꯩꯇꯩꯒꯤꯁꯦ ꯑꯅꯤ ꯄꯨꯟ ꯌꯥꯗꯦ ꯍꯥꯏꯖꯤꯜꯂꯦ ꯗꯤꯁꯌꯨꯅꯤꯇꯤꯁꯦ ꯍꯣꯏ ꯑꯗꯨꯅ ꯑꯩ ꯏꯕ ꯁꯩꯔꯦꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯥ ꯃꯤꯀꯞ ꯊꯣꯛꯑꯣ ꯍꯥꯏꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯁꯦ ꯍꯥꯏꯒꯨꯝꯕ ꯏꯃꯥ ꯁꯦꯕꯥ ꯇꯧꯁꯤ ꯏꯔꯣꯟ ꯅꯨꯡꯁꯤꯁꯤ ꯏꯔꯩꯕꯥꯛ ꯀꯟꯅ ꯍꯣꯠꯅꯁꯤ ꯏꯕꯁꯤ ꯑꯌꯥꯝ ꯇꯧꯕꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ ꯆꯤꯡ ꯔꯦꯗꯤꯑꯣꯅꯁꯨ ꯂꯥꯛꯄꯤꯗꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯂꯧꯕꯤꯔꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯆꯤꯡ ꯔꯦꯗꯤꯑꯣꯕꯨ ꯊꯥꯒꯠꯆꯔꯤ ꯆꯤꯡ ꯔꯦꯗꯤꯑꯣꯁꯦ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯆꯥꯎꯈꯠꯂꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨꯒ ꯄꯤꯕ ꯌꯥꯕ ꯁꯦꯟꯁꯟ ꯀꯌꯥ ꯄꯤꯖꯒꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯈꯔꯁꯤ ꯆꯍꯤ ꯁꯥꯡꯅꯕꯨ ꯍꯤꯡꯕꯤꯔꯒꯁꯨ ꯇꯦꯟꯅꯕꯨ ꯍꯤꯡꯕꯤꯔꯒꯁꯨ ꯌꯥꯝꯅ ꯅꯥꯗ ꯌꯦꯛꯇꯅ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯦ ꯍꯥꯏꯔꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄꯗ ꯍꯥꯟꯅ ꯌꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯇꯨꯡꯗ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯄ ꯂꯝꯕꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯉꯝꯕ ꯄꯤꯅꯕꯤꯁꯅꯨ ꯍꯥꯏꯕꯁꯤ ꯄꯥꯟꯖꯔꯦ ꯍꯥꯏꯔꯒ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯡ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤ ꯆꯤꯡ ꯔꯦꯗꯤꯑꯣꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯑꯩꯕꯨ ꯑꯏꯕ ꯎꯅꯕꯤꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯔꯐꯇꯒꯤ ꯑꯩꯅ ꯁꯩꯔꯦꯡ ꯁꯩꯅꯥꯆꯣꯝ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯏꯁꯩꯒꯤ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯃ ꯑꯩ ꯆꯤꯡ ꯔꯦꯗꯤꯑꯣꯗ ꯃꯁꯤ ꯌꯥꯎꯔꯤꯕ ꯏꯁꯩꯁꯤꯡꯁꯦ ꯌꯥꯔꯒꯗꯤ ꯁꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯁꯨ ꯈꯨꯗꯣꯜ ꯇꯧꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ